ꯌꯦꯡꯅꯕꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯚꯦꯂꯦꯟꯇꯤꯅꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯒꯗꯧꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯕꯦꯗ ꯀꯃꯦꯟ ꯍꯦꯗ ꯀꯃꯦꯟ ꯐꯅꯤ ꯀꯃꯦꯟꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯍꯤꯔꯝ ꯑꯁꯤꯗ ꯈꯟꯅ ꯅꯩꯅꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯗꯤꯑꯣꯗ ꯂꯦꯡꯁꯤꯜꯂꯤꯕ ꯁꯛꯇꯥꯛꯂꯤꯕꯤꯁꯤꯡ ꯑꯁꯤꯕꯨ ꯁꯛ ꯎꯠꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯃꯨꯛꯇꯪ ꯂꯧꯖꯒꯦ ꯑꯍꯥꯟꯕꯁꯤꯗꯤ ꯃꯌꯥꯝꯅ ꯚꯥꯏꯔꯦꯜ ꯕꯣꯏ ꯍꯥꯏꯅ ꯁꯛꯈꯪꯂꯤꯕ ꯁꯤꯃꯦꯛ ꯁꯁꯦꯝ ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯃꯦꯛ ꯁꯁꯦꯝ ꯆꯨꯝꯅ ꯐꯝꯕꯤꯌꯨ Thank you. ꯑꯅꯤꯁꯨꯕ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯌꯥꯝꯅ ꯁꯛꯈꯪꯂꯤꯕꯤ ꯁꯤꯁꯤꯂꯤꯀꯥ ꯃꯗꯨ ꯄꯥꯏꯕꯤꯒꯅꯨ Sorry. ꯑꯍꯨꯝꯁꯨꯕ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯔꯦꯗꯤꯌꯥ ꯑꯁꯦꯝ ꯑꯦꯂꯥꯏꯁ ꯏꯅꯥꯎ ꯑꯦꯂꯥꯏꯁ ꯃꯨꯊꯤ ꯑꯦꯂꯥꯏꯁ ꯀꯥꯊꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯑꯁꯤ ꯁꯛ ꯇꯥꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯔꯦꯗꯤꯌꯥ ꯑꯗꯨꯝꯅ ꯌꯦꯡꯕꯤꯔꯛꯀꯅꯨ ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯃꯦꯛꯁ ꯁꯤꯁꯦꯝꯗ ꯂꯥꯛꯆꯒꯦ ꯁꯤꯃꯦꯛꯁ ꯚꯤꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯅ ꯈꯔꯗꯤ ꯈꯪꯅꯔꯦꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯥꯖꯔꯦ. ꯑꯗꯣ ꯁꯣꯝꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯈꯟꯖꯩꯗ ꯀꯩꯅꯣꯗ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯕ ꯆꯦꯅꯦꯜꯕꯨ ꯈꯪꯗ꯭ꯔꯗꯤ ꯚꯤꯎ ꯌꯥꯝꯅꯕ ꯍꯟꯖꯟ ꯍꯟꯖꯟ ꯌꯦꯡꯉꯤ ꯄꯣꯠꯅꯤ. ꯑꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯗꯤ ꯀꯃꯦꯟꯁꯨ ꯎꯕꯤꯔꯝꯃꯅꯤ ꯎꯖꯩ. ꯑꯗꯨꯗꯤ ꯑꯩ ꯀꯃꯦꯟ ꯑꯃꯇꯪ ꯂꯧꯈꯠꯆꯔꯒ ꯄꯥꯊꯣꯛꯆꯔꯛꯀꯦ ꯈꯣꯏꯁꯅꯥꯝ ꯔꯟꯖꯤꯠ. ꯑꯣ ꯄꯛꯇꯕꯅ ꯂꯣꯏꯔꯦ ꯁꯛ ꯃꯈꯥꯁꯤꯗꯤ ꯑꯩ ꯄꯥꯕ ꯊꯣꯛꯆꯗ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯁꯤꯃꯦꯛꯁꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯃꯁꯤ ꯆꯤꯟꯅ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯔꯣꯏ. ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ. ꯑꯣ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯃꯊꯪ ꯑꯁꯤꯗꯤ ꯔꯦꯗꯤꯌꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯔꯦꯗꯤꯌꯥ ꯆꯥꯎꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯁꯣꯝ ꯏꯁꯥꯃꯛ ꯁꯔꯨꯛ ꯌꯥꯕꯤꯗꯕ ꯇꯥꯔꯒꯁꯨ ꯌꯦꯡꯕꯤꯔꯝꯂꯅꯤ ꯊꯥꯖꯩ ꯌꯦꯡꯖꯩ. ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ ꯑꯣꯐꯤꯁꯤꯌꯦꯜ ꯚꯤꯗꯤꯑꯣꯗꯒꯤꯁꯨ ꯍꯦꯟꯅ ꯚ꯭ꯌꯨ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯃꯥꯟꯕ ꯅꯠꯇꯦ ꯍꯦꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯅꯕꯨ ꯀꯣꯐꯤꯔꯥꯏꯁꯨ ꯆꯥꯔꯤꯕꯅꯤ. ꯑꯩ ꯃꯗꯨ ꯚꯤꯗꯤꯑꯣꯗꯨꯗꯒꯤ ꯀꯃꯦꯟ ꯑꯃꯇꯪ ꯂꯧꯈꯠꯆꯔꯛꯀꯦ ꯔꯥꯖꯨ ꯄꯨꯌꯥꯝ ꯅꯨꯄꯥꯅ ꯀꯨꯝꯃꯗꯤ ꯈꯔ ꯐꯖꯒꯅꯤ. ꯈꯔ ꯐꯖ ꯋꯥꯠꯂꯤ. ꯃꯇꯥꯡ ꯑꯁꯤꯗ ꯔꯦꯗꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯏꯁꯩꯗꯣ ꯍꯥꯏꯐꯦꯠ ꯊꯥꯕꯤꯔꯛꯀꯦꯔꯥ? ꯏꯁꯩꯗꯨ ꯇꯥꯗ꯭ꯔꯤꯕꯣ ꯑꯥꯎ ꯊꯥꯖꯔꯛꯀꯦ ꯅꯤꯡꯖꯕꯅ ꯑꯃ ꯊꯨꯡꯕꯅ ꯑꯃ ꯆꯥꯎꯕꯒꯤ ꯂꯥꯏꯕꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯕꯤꯔꯦꯀꯣ? ꯃꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯂꯤꯕꯁꯤ ꯁꯛꯂꯤꯕ ꯏꯁꯩꯁꯤ ꯅꯨꯄꯤꯔꯥ ꯅꯨꯄꯥꯔꯥ ꯁꯤꯅꯤ ꯑꯩꯅ ꯍꯪꯖꯅꯤꯡꯂꯤꯕꯁꯤ. ꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯣꯏꯅ ꯍꯥꯏꯖꯔꯛꯂꯤꯅꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯁꯤꯁꯤꯂꯤꯀꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯁꯤꯁꯤꯂꯤꯀꯥ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯋꯦꯂꯤꯁ ꯃꯩꯇꯩ ꯀꯩꯁꯨ ꯅꯣꯛꯅꯤꯡꯗꯦ ꯅꯣꯏ ꯇꯧꯔꯤꯗꯨ. ꯌꯥꯔꯦ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯋꯦꯜꯀꯝ ꯕꯦꯛ ꯑꯗꯣꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯁꯤ ꯚꯤꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯈꯟꯅ ꯅꯩꯅꯕꯅꯤ ꯈꯟꯅ ꯅꯩꯅꯔꯤꯕꯁꯤꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯁꯅꯥꯁꯝ ꯄ꯭ꯔꯤꯌꯥ ꯂꯥꯏꯔꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯔꯝꯃꯔꯣꯏ ... ꯐꯩ ꯃꯍꯩ ꯑꯃ ꯍꯩꯔꯕꯅꯤꯅ ... ꯍꯣꯠꯅꯥꯎ
ꯇꯨ ꯆꯥ ꯗꯣꯠ ꯏꯅꯥꯎ ꯃꯌꯥꯝ BDA team ꯑꯃ ꯑꯣꯏꯅ ꯃꯇꯥꯡꯁꯤꯗ ꯁꯨꯝ ꯈꯟꯅꯁꯦ. ꯃꯥꯒꯤꯁꯦ ꯍꯥꯠꯄ ꯑꯃꯁꯨ ꯌꯥꯎꯔꯤ, ꯊꯦꯝꯕ ꯑꯃꯁꯨ ꯌꯥꯎꯔꯤ. ꯑꯁꯤꯡꯕ ꯁꯥꯕꯩ ꯋꯥꯉꯥꯡꯅꯦ ꯃꯥꯒꯤꯁꯦ. ꯃꯥꯅꯤ. ꯑꯩꯈꯣꯏꯁꯦ ꯀꯔꯤꯝ ꯈꯪꯉꯝꯃꯔꯣꯏ ꯁꯤꯅꯤ ꯃꯥ ꯈꯜꯂꯤꯁꯦ. ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯗꯕꯗꯤ ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯕꯩ ꯃꯑꯣꯡꯗꯨꯗꯤ ꯇꯧꯕꯤꯔꯛꯀꯅꯨ. ꯍꯣꯏ. ꯑꯩꯈꯣꯏꯁꯤꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯇꯝꯗꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕ ꯏꯃꯥ ꯏꯄꯥꯅ ꯀꯣꯏꯊꯥ ꯊꯥꯔꯒ ꯂꯩꯕꯩ ꯃꯑꯣꯡꯗ. ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯔꯤꯛ ꯌꯥꯎꯗꯗꯤ ꯌꯥꯗꯦꯁꯦ ꯑꯗꯨꯝ ꯀꯥꯎꯔ ꯃꯥꯜꯂꯦ. ꯅꯣꯏꯗꯧꯅ ꯊꯤꯕꯣꯡ ꯈꯔ ꯆꯥꯔꯛꯄ ꯂꯩꯕꯗꯨ ꯅꯠꯇꯦ. ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯇꯨꯏꯁꯟ ꯍꯜꯂꯛꯄꯒ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯗꯥꯟꯁ ꯑꯦꯛꯇꯤꯡ ꯀ꯭ꯂꯥꯁ ꯍꯜꯂꯛꯄꯒ ꯂꯥꯏꯔꯤꯛ. ꯑꯩꯈꯣꯏꯅ ꯄꯣꯊꯥꯖꯔꯤꯕ ꯍꯥꯏꯕꯕꯨ ꯇꯨꯝꯕ ꯈꯛꯇꯅꯤ. ꯃꯥꯅꯦ. ꯅꯣꯏꯗꯨꯝꯅ ꯅꯊꯤꯕꯣꯡ ꯀ꯭ꯋꯥ ꯆꯞ ꯁꯥꯏꯔꯒ ꯇꯧꯐꯝꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯒ ꯅꯪꯗꯧꯅ ꯂꯣꯏ ꯇꯧꯔꯝꯅꯤ ꯈꯟꯅꯨ ꯏꯕꯦꯝꯃ. ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ. ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯁꯦꯟꯇꯔ ꯑꯣꯏꯅ ꯊꯝꯃꯝꯕ ꯃꯐꯝꯅꯤ. ꯍꯣꯏ, ꯗꯦꯜꯂꯤꯗꯒꯤ ꯃꯨꯝꯕꯩꯗꯒꯤ ꯆꯥꯎꯈꯠ ꯂꯝ ꯑꯃꯦꯔꯤꯀꯥꯗꯒꯤ ꯖꯄꯥꯟꯗꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨ ꯑꯃꯇ ꯊꯝꯃꯝꯅꯤ. ꯏꯁꯥꯒꯤ ꯆꯥꯛꯁꯦ ꯄꯤꯔꯕ, ꯏꯁꯥꯒꯤ ꯆꯥꯛꯁꯦ ꯄꯤꯔ ꯆꯥꯛꯁꯤꯗ ꯆꯥꯗ꯭ꯔꯕ ꯆꯥꯛꯁꯦ ꯃꯐꯝ ꯆꯥꯅ ꯊꯣꯛꯄꯅ ꯆꯥꯕ ꯃꯐꯝ ꯆꯥꯕ ꯂꯣꯏꯔꯦ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯆꯪꯉꯛꯇ꯭ꯔꯦ ꯌꯦꯡꯉꯨ. ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ, ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯗꯤ ꯂꯋꯥꯏ ꯃꯆꯥ ꯇꯥꯕ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯂꯋꯥꯏ ꯃꯆꯥ ꯇꯥꯕ, ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ, ꯒ꯭ꯌꯥꯟ ꯇꯥꯕ ꯃꯌꯥꯝꯅ ꯇꯧꯔꯝꯕ ꯃꯌꯥꯝꯅ ꯁꯦꯡꯗꯣꯛꯏꯁꯦ ꯌꯥꯝ ꯐꯖꯩ. ꯇꯨ ꯄꯨꯊꯣꯔꯛꯏꯁꯦ ꯑꯃꯣꯠꯄ ꯌꯥꯝ ꯋꯥꯠꯂꯤ. ꯑꯁꯤꯁꯨ ꯄꯨꯊꯣꯔꯛꯏ. ꯃꯣꯟ ꯃꯁꯥꯅ ꯃꯣꯟꯒꯥꯗꯤ ꯑꯉꯧꯕ ꯂꯩꯗꯅ ꯈꯥꯡꯉꯤ. ꯃꯥ ꯃꯁꯥ ꯌꯥꯝ ꯆꯦꯛꯁꯤꯟꯖꯕ, ꯃꯣꯟꯒꯥꯗꯤ ꯑꯉꯧꯕ ꯂꯩꯗꯅꯀꯣ. ꯑꯗꯨꯒ ꯃꯁꯥ ꯌꯥꯝ ꯅꯥꯟꯕ, ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯨꯅ ꯊꯨꯠ ꯂꯥꯎꯕ. ꯃꯤꯅꯥꯏ ꯍꯥꯏꯒꯦꯁꯦ, ꯃꯣꯏꯁꯦ ꯃꯤꯅꯥꯏ ꯍꯥꯏꯒꯦ. ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ, ꯑꯇꯣꯞꯄ ꯀꯥꯡꯕꯨꯗꯅ. ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯕꯤꯔꯦꯗꯅ. ꯑꯗꯨꯅ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ. ꯃꯔꯛ ꯊꯠꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯑꯣꯏꯅ ꯕ꯭ꯔꯦꯛ ꯂꯧꯖꯒꯦ.